ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ Samurou ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ Ibudhou Samurou Lakpagi ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤ ꯂꯣꯟꯕꯒꯤ ꯐꯤ ꯃꯦꯆꯤꯟ ꯇꯧꯔꯒ ꯐꯤ ꯃꯌꯥꯝ ꯂꯣꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯂꯦꯡꯌꯥꯟꯒꯨꯝꯕ ꯑꯗꯒꯤ ꯐꯅꯦꯛ ꯂꯣꯟꯕꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯃ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯇꯧꯖꯕꯅꯦ ꯑꯗꯣ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯣꯝꯁꯦ ꯂꯦꯡꯌꯥꯟ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯦ ꯑꯗꯨꯒꯨꯝꯕ ꯁꯤꯒꯤ Samurou ꯕꯖꯥꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅꯦ ꯇꯥꯃꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯂꯣꯟꯕ ꯑꯩꯈꯣꯏ ꯐꯅꯦꯛ ꯂꯣꯟꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯦꯡꯌꯥꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯃꯣꯗꯒꯤ ꯈꯪꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯃꯣ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯌꯥꯃꯨꯛ ꯀꯨꯏꯔꯦ ꯁꯤ ꯆꯠꯊꯕꯤꯔꯛꯄꯁꯦ ꯁꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯍꯨꯝꯃꯨꯛꯀꯨꯝꯕ ꯐꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤꯁꯤꯗ ꯀꯩ ꯐꯪꯕꯒꯦ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯟꯕꯤꯌꯨ ꯁꯤꯗ ꯏꯍꯥꯟ ꯃꯌꯥꯝ ꯁꯨꯝ ꯂꯣꯟ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤꯁꯦ ꯂꯣꯜꯂꯦ ꯑꯗꯩꯗꯤ ꯁꯨꯝ ꯃꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯁꯨꯝ ꯗꯦꯕꯂꯞ ꯁꯨꯝ ꯇꯧꯁꯦ ꯁꯨꯝ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯨꯝ ꯌꯦꯡ ꯈꯪꯉꯦꯅ ꯍꯧꯖꯤꯛꯁꯦ ꯂꯦꯡꯌꯥꯟ ꯂꯣꯜꯂꯦ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ ꯁꯤꯡꯒꯤ ꯂꯣꯒꯣꯅꯆꯤꯡꯕ ꯂꯣꯜꯂꯦ ꯑꯗꯩ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NGO ꯁꯤꯡꯒꯤ ꯂꯣꯒꯣ ꯂꯣꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯦꯡꯌꯥꯟꯁꯤꯗ ꯃꯣꯏꯅ ꯄꯥꯝꯕꯩ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯣꯏꯒꯤ NGOꯒꯤ ꯁꯤ ꯂꯣꯒꯣ ꯍꯥꯞꯄ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯛꯁꯦ ꯃꯥꯒꯤ ꯂꯦꯡꯌꯥꯟ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯀꯁꯇꯃꯥꯏꯁ ꯇꯧꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯅꯧꯕ ꯀꯩꯅꯣꯗꯣ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯊꯕꯛꯁꯤꯗ ꯀꯁꯇꯃꯔꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯗꯤꯃꯥꯟ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯁꯟ ꯇꯧꯃꯤꯟꯅꯩ ꯃꯣꯏꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯑꯥꯏꯗꯤꯌꯥꯗꯨꯒ ꯆꯞ ꯆꯥꯅ ꯑꯃꯨꯛ ꯄꯨꯔꯛꯅꯕ ꯑꯗꯨꯗꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯐ꯭ꯔꯦꯝꯗ ꯊꯥꯔꯒ ꯆꯞ ꯆꯥꯅ ꯂꯥꯛꯅꯕ ꯂꯣꯏ ꯍꯣꯠꯅꯩ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯋꯤ ꯃꯣꯏꯅ ꯑꯦꯅꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯤ ꯗꯤꯖꯥꯏꯟꯁꯦꯀꯣ ꯁꯤ ꯇꯞꯅ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕꯅꯦ ꯄꯨꯔꯥ ꯑꯐꯨꯟꯕꯤꯗꯅꯀꯣ ꯃꯥꯔꯀꯦꯠꯇꯕꯨꯗꯤ ꯁꯤ ꯀꯌꯥ ꯃꯤ ꯑꯇꯩꯁꯨ ꯀꯌꯥ ꯂꯣꯟꯅꯗ꯭ꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯁꯤ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯀꯥꯟꯗ ꯃꯥ ꯄꯨꯔꯥ ꯁꯦꯠ ꯊꯥꯔꯀꯥꯟꯗꯀꯣ ꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯑꯣꯡ ꯇꯥꯕꯅꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯤꯇꯩꯒꯤ ꯀꯩꯅꯣꯁꯦ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯗꯩꯗꯤ ꯊꯝꯕꯥꯜ ꯂꯩꯅꯥ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯐꯅꯦꯛꯁꯦꯀꯣ ꯁꯤꯒ ꯆꯞ ꯆꯥꯅꯕ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯃꯌꯦꯛꯁꯦꯕꯀꯣ ꯆꯞ ꯆꯥꯏꯁꯦ ꯑꯗꯩ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯒ ꯆꯞ ꯃꯥꯟꯅꯕꯗ ꯈꯔ ꯈꯦꯠꯅꯕꯗ ꯑꯅꯤ ꯐꯥꯡꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯟꯗ꯭ꯔꯤꯀꯣ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯣꯟꯒꯁꯨ ꯃꯊꯪꯒꯤ ꯐꯅꯦꯛꯁꯤꯗ ꯑꯗꯨ ꯂꯣꯟꯒꯅꯤ ꯑꯗꯣ ꯇꯥꯃꯣ ꯀꯔꯤ ꯑꯇꯩ ꯂꯦꯡꯌꯥꯟꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯈꯔ ꯁꯨꯝ ꯎꯠꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯁꯣꯝꯗ ꯁꯨꯝ ꯉꯔꯥꯡꯗ ꯁꯨꯝ ꯁꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯍꯥꯞꯄꯦ ꯑꯩꯈꯣꯏ ꯁꯂꯥꯏ ꯇ꯭ꯔꯦꯛꯀꯤ ꯃꯆꯨꯁꯤꯗꯀꯣ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯃꯆꯨ ꯍꯥꯞꯄꯦ hape ꯄꯦꯅꯥ ꯍꯥꯞꯄꯦ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯒꯅꯤ ꯄꯦꯅꯥꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞꯁꯤꯅ ꯁꯨꯃꯥꯏꯅ ꯌꯦꯛꯑꯀꯥꯟꯗꯀꯣ ꯃꯅꯨꯡꯁꯤꯗ ꯄꯦꯅꯥ ꯍꯥꯞꯄ ꯑꯗꯨꯁꯨ ꯂꯩꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯗꯣ ꯂꯩꯇꯦ ꯉꯔꯥꯡ ꯃꯣꯏ ꯂꯣꯏ ꯄꯨꯅꯈ꯭ꯔꯦ ꯅꯍꯥꯟꯀꯣ ꯑꯗꯨꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇ꯭ꯔꯦꯛꯀꯤ ꯃꯆꯨꯗꯣ ꯏꯝꯕ꯭ꯔꯣꯏꯗ꯭ꯔꯤ ꯇꯧꯕꯅ ꯈꯔ ꯂꯪꯈꯠꯄ ꯃꯥꯜꯂꯦ ꯐꯤ ꯁꯥꯕꯗ ꯍꯥꯞꯄꯗꯗꯤꯀꯣ ꯂꯪꯁꯤꯕꯣꯕꯀꯣ ꯑꯩꯈꯣꯏ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯃꯣꯏꯔꯥꯡ ꯀꯩꯅꯣꯁꯤꯡꯒꯤꯀꯣ ꯆꯥꯡ ꯂꯩꯁꯥꯡ ꯇꯦꯝ ꯀꯩꯅꯣ ꯑꯗꯣ ꯑꯃ ꯑꯁꯣꯝꯒꯤꯗ ꯑꯝꯇ ꯎꯠꯄꯤꯌꯨ ꯁꯉꯥꯏꯒꯤꯁꯦ ꯐꯖꯕ ꯃꯥꯜꯂꯦ ꯁꯉꯥꯏꯅꯤ ꯁꯤꯅ ꯁꯉꯥꯏꯁꯦ ꯄꯨꯔꯥ ꯇꯤꯡꯊꯣꯔꯛꯀꯦꯀꯣ ꯃꯄꯤ ꯑꯅꯤꯒ ꯃꯆꯥꯒ ꯑꯗꯨ ꯃꯄꯤ ꯉꯥꯛꯇ ꯂꯣꯜꯂꯁꯨ ꯃꯈꯣꯏ ꯀꯁꯇꯃꯥꯏꯖ ꯇꯧꯋꯦ ꯃꯆꯥ ꯉꯥꯛꯇ ꯂꯣꯜꯂꯁꯨꯀꯣ ꯃꯄꯤ ꯃꯆꯥ ꯅꯥꯏꯔꯒ ꯂꯣꯜꯂꯒꯁꯨ ꯂꯣꯏ ꯌꯥꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯅꯥꯄꯤꯒꯤꯁꯦꯀꯣ ꯍꯧꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯍꯧꯍꯟꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯂꯣꯏ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯗꯤꯖꯥꯏꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ
nan kanogi ko international company me moi lai moi director du lai director madam du na hai da sigi se ma yam pa me re du ma si selection do sangai je ko aduga sumaina moi yala kan da ma sida moi company gi logo ma happy yu hai adu company gi logo do ha pe khoina adu si makha da moi khara vip u duna sida ji da kanom dang happy yu hai moi ko gi ango me kum dang jembi yu hai adu happy ha pe khoina ha pa ga moi kano da youtube ta live la kumai.com da go moi city convention center da moi program do adu yeng ba adu si special gift ko gi si kano gi ne moi atop state da gi la ba ge ma gift pi ba go da kitang chok chok sei hai ta akoi gi ko kano di yore ga da go adu ga mo da sangai ji do ko gi manipur go na di pai di mo roi ba ga no ni sa ni do adu ni adu ga so atai ke ke si do ina nang ye ma sem ni he ka yo ga du o se le ze si de ji de go se nga ina try do ne go se manipur mi ra tha re se de nang slogan do go tang like by my life yai fre do lon ge nga le go adu hap ba ge ba adu kumai na hap se nang se jan tai na smai na ching gu hap aina design sa di pulak oina sa ba go smai na pulak oi sa kra si ma pan hap si na go na te smai to smai kang like pa imana yai fre na smai line smai easy bra nda smai kap se bra do yai adi matung na lo la je ba ya do khang de yeng ta pa ja ga do sum ma do bu ka ai ta Lengyan ji de go ina uning mu de go Lengyan ji akhoi gi dum akhoi culture ga akhoi gi tradition gi loi mai le ne ko sum ma do se akhoi ga ango me ke no se ke no to bu ma tam ning thong na ma gi mai pak pa ke mana oi na yam bi ram pi bi ram ne ba go adu hujing ma tam de vip go pa ma ke no loi chen ne ko se ji da loin mu khudi mak se ina culture ga loin ong mai le na ning akhoi gi tradition akhoi gi chana bi ji ko se ji da sum ma do ya na se ke no ne ko si ma yek ji da ya na yam pa je ne mi na demand to ya ga sa gi inau na ino customize do do go customize do ne ma na si da sota bing gi cartoon ma yek pi wa ga de di ya ro ba di adu di ya ning de go hujing ma tam da kai ke no to ga yam na to wi de ne go yamna moina fajada mong da ko khoi ge kano ja culture show to ina moina adu gum bi tarang tarang na si jiga jana ba de khoi gi se or gum sum siroi lili oi ro khoi lam jiga jana ba yai pena se pena design to go pena si da hap ju ai adegi kano hap ju ai khoi gi kangla me ka ye kangla ga je sum kangla gi gate kano to go kangla ga do kano to ni ai isa nu pi khoi nau pai ma cha nu pi mai lai ba he sangai ga je ma lu ye khi ma as mari ra khan ye go bari si ya da na go ngai ko na la sama samai ma ye la smit samai yang si ya da na pi samai hawal na go ma ye ga de mu kano da computer dong so ba kano dong sa ga mu to re ne mo tha da la ga mu to re ne ado tamo se gi machine ji gi matang ni hap chora photo sum habiu ba habidi maje maman nung kamai to e ko le dra kana go man sum maje sigu mama tawning nge khala je ba adu ta di adu gi advice mo gi tamo gi site ga tamo ni hana tawro bani na maje kari kari ta ka lai ni kamai kai kai sang ni da machine je sigu mo kano je hojing matam di si je ahan boina lak po ji yam tang lak ra mangai ma thak la ba adu side gi na kano to advance way mo na high speed to way ba up to kano 1500 kano rpm le ko adu bo mo kano run to ngame ba adu makha gi ma gi cpu ga me ham je si box pulap picture gare mo na si xy ka kan swai leng no to je ko side phambak de loi ha ko jing de microprocessor kan loi la ka ko nano technology ga tan ne ko adu loi to gare adu si gi a ge ji khara adu gi hek ma mang hai da re ko si motor ge ji de mai khara quality khala motor je servo motor ga na si ahum triple servo ga na le ko adu go no man khara wa nge yang na du mai to second hand no le rak pune second hand le rak baje machine ani gari om the lot to ga machine punna mari na da isan pi gi da magli go adu mai na kana to ne si second hand le ra loi sin do loi sem bearing ge loi ma kana to thwe adu mai masai kana du budi machine gi kana parts kana du budi mai gi genuine no bele jere ko to loi amona repair to ga on repair to boda amam da 4 lakhs da on loi ko ne gi se amam da fully adu mo iksi kano to boju mayam yole moina kari haitare recondition to ba ga amona semde laga phamba ka han ba mala laga rang phajana ga thaga ji yom yawe adu na lakh taret nipan ga hai adu jo mu leira ga di chana roi na ai yam lu na khangna ba adu mechanic na delhi service to ngi da go adu mechanic amale mana fa guide to bi mana
ꯑꯃꯨꯛꯁꯨ ꯌꯥꯝ ꯐꯩꯌꯦ ꯃꯣꯏ ꯑꯗꯩ ꯄꯥꯔꯠꯁ ꯀꯩ ꯂꯧꯕꯗꯨꯁꯨꯀꯣ ꯃꯣꯏ ꯌꯥꯝ ꯐꯩꯌꯦ ꯌꯥꯝ ꯀꯣꯑꯣꯄꯔꯦꯠ ꯇꯧꯋꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯤ ꯄꯥꯔꯠꯁ ꯁ꯭ꯄꯦꯌꯔ ꯄꯥꯔꯠ ꯂꯧꯕ ꯃꯐꯝꯗꯨꯗꯀꯣ ꯑꯗꯨꯒ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯥꯃꯣꯅ ꯇꯧꯖꯔꯤꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯅꯨꯡ ꯑꯃ ꯁꯤꯗ ꯊꯕꯛꯁꯦ ꯃꯤꯁꯦ ꯀꯌꯥꯃꯨꯛꯇꯤ ꯊꯕꯛ ꯄꯤꯕꯤꯕꯒꯦ ꯃꯣꯏ ꯃꯔꯤ ꯂꯩꯌꯦ ꯃꯔꯤ ꯂꯩꯌꯦ ꯃꯣꯏ ꯂꯩ ꯑꯩꯍꯥꯛ ꯁꯤꯗꯁꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯁꯦ ꯉꯝꯗ꯭ꯔꯦ ꯃꯣꯏꯗ ꯁꯨꯝ ꯊꯥꯗꯣꯛꯑꯝꯅꯤ ꯅꯪ ꯅꯍꯥꯟ ꯈꯪꯉꯤꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯕꯣꯏ ꯄꯥꯝ ꯍꯦꯛ ꯂꯩꯒꯜꯂꯤꯅꯀꯣ ꯈꯪꯗꯦ ꯇꯦꯟꯁꯟ ꯂꯩꯇꯦ ꯁꯣꯝ ꯅꯥꯀꯟ ꯆꯠꯂꯗꯤ ꯅꯦꯆꯔꯒ ꯃꯍꯧꯁꯥꯒ ꯁꯝꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯇꯦꯟꯁꯟꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯐꯥꯝꯗꯨ ꯌꯧꯒꯗꯤ ꯄꯨꯔꯥ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯑꯗꯨ ꯐꯖꯜ ꯂꯩꯇꯦꯕ ꯑꯁꯣꯝꯗꯗꯤ ꯆꯠꯅꯤꯡꯉꯛꯄ ꯑꯗꯨꯝ ꯃꯣꯏꯒꯤ ꯊꯥꯗꯣꯛꯑꯝꯅꯤ ꯌꯥꯝꯕ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅꯁꯨ ꯑꯗꯨꯝ ꯈꯪꯉꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯣꯔꯣꯏꯒꯤ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛ ꯀꯥꯎꯅꯔꯛꯇꯣꯏꯅꯦ ꯕꯣꯔꯣꯏ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯁꯃꯨꯔꯧ ꯕꯣꯔꯣꯏ ꯍꯥꯏꯔ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯁꯦ ꯐꯤꯁꯦ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯀꯣꯟꯇꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯨꯀꯥꯟ ꯁꯃꯨꯔꯧ ꯕꯖꯥꯔꯒꯤꯗꯣ ꯏꯙꯧ ꯁꯃꯨꯔꯧ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯗꯣ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯀꯩꯅꯣ ꯀꯟꯇꯦꯛ ꯇꯧꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯝ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯨꯀꯣ ꯅꯝꯕꯔꯗꯣ ꯑꯩ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝꯒꯤ ꯑꯗꯨꯒ ꯃꯐꯝꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯏꯕꯨꯙꯧ ꯁꯃꯨꯔꯧ ꯂꯥꯛꯄꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯁ꯭ꯀꯨꯜꯒꯨꯝꯕꯩꯁꯨ ꯃꯌꯥꯝ ꯑꯣꯔꯗꯔ ꯃꯌꯥꯝ ꯂꯥꯛꯑꯝꯒꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯌꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯂꯣꯒꯣ ꯃꯣꯏꯅ ꯅꯍꯥꯟ ꯁꯦꯝꯄꯜ ꯑꯃ ꯄꯨꯔꯛꯑꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦꯅ ꯂꯣꯒꯣꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯅꯣꯏ ꯁꯦꯝꯄꯜꯁꯦ ꯁꯤꯗꯒꯤꯗꯤ ꯈꯤꯇꯪ ꯍꯪꯀꯠꯂꯒ ꯑꯩ ꯀꯩꯅꯣꯗꯤ ꯇꯧꯔꯒꯦ ꯐꯤꯅꯤꯆꯤꯡꯗꯣ ꯈꯔ ꯐꯖꯅ ꯇꯧꯔꯒꯦ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯗ ꯄꯤꯌꯦ ꯃꯣꯏꯅ ꯃꯊꯪ ꯍꯧꯖꯤꯛ ꯁꯦꯁꯟ ꯑꯅꯧꯕ ꯂꯥꯛꯄ ꯍꯧꯔꯛꯀꯅꯤꯅꯀꯣ ꯑꯗꯨ ꯃꯣꯏ ꯄꯨꯔꯥ ꯕꯜꯛ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏ ꯃꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯣꯏ ꯃꯊꯧ ꯇꯥꯕ ꯃꯇꯨꯡꯏꯟꯅ ꯁꯨꯝ ꯂꯣꯜꯂꯦ ꯉꯁꯥꯏ ꯅꯪ ꯅꯝꯈꯤꯕꯗ ꯑꯅꯤꯈꯛ ꯂꯣꯜꯂꯝꯃꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯃꯀꯣꯛ 35ꯗ ꯂꯣꯟꯈ꯭ꯔꯒ ꯑꯗꯨ ꯂꯦꯝꯍꯧꯕꯗꯣ ꯐꯔꯛ ꯇꯥꯕ ꯂꯦꯝꯍꯧꯕꯗꯣ ꯑꯗꯨꯝ ꯂꯣꯟꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟꯒꯨꯝꯕ ꯐꯤꯒꯨꯝꯕꯒꯤ ꯃꯥꯏ ꯔꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯔꯦꯠꯁꯤ ꯑꯩꯈꯣꯏꯒꯤ 1 ꯄ꯭ꯂꯥꯏꯅ ꯀꯩꯅꯣ ꯃꯌꯨꯡ ꯀꯥꯔꯒ ꯄꯥꯁꯃꯤꯅ ꯃꯨꯒꯥꯅ ꯀꯩꯅꯣ ꯐꯦꯟꯕꯗꯀꯣ ꯑꯗꯨꯅ 600 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯁꯦꯀꯣ ꯐꯖꯅ ꯁꯉꯥꯏꯅ ꯃꯥꯔꯀꯦꯠꯇ ꯐꯪꯕꯗꯨꯒ ꯃꯥꯟꯅꯔꯣꯏꯀꯣ ꯍꯣꯔꯦꯟ ꯀꯝꯄ꯭ꯂꯤꯠ ꯂꯣꯜꯂꯀꯥꯟꯗ ꯅꯪ ꯌꯦꯡꯉꯣꯀꯣ ꯐꯖꯅ ꯀꯩꯅꯣ ꯌꯦꯡꯕ ꯃꯤꯠ ꯊꯥꯕ ꯀꯩ ꯂꯩ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦ ꯑꯗ 4,000 ꯌꯣꯟꯕ ꯍꯥꯏꯁꯦ ꯁꯨꯝꯁꯤ ꯂꯣꯜꯂꯦ ꯐꯤ ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯁꯤꯁꯦꯀꯣ ꯁꯤ ꯇꯥꯏ ꯃꯅꯥ ꯇꯥꯕꯁꯦꯀꯣ ꯑꯩꯈꯣꯏ ꯁꯤ ꯂꯩꯀꯥꯏꯒꯤꯗꯁꯨ ꯄꯤ ꯑꯗꯩꯗꯤ ꯂꯂꯣꯟꯕꯤꯈꯩꯅ ꯁꯨꯝ ꯄꯣꯠ ꯌꯣꯟꯕ ꯕꯖꯥꯔꯒꯤ ꯑꯍꯟ ꯏꯃꯥꯈꯩꯅꯁꯨ ꯇꯥꯏꯀꯣ ꯑꯗꯨ ꯃꯣꯏꯅ ꯑꯁꯤ ꯑꯃ ꯃꯅꯥ ꯐꯤ ꯑꯃꯃꯝ ꯇꯥꯕꯗ ꯂꯨꯄꯥ 50 ꯑꯗꯨꯃꯥꯏꯅ ꯂꯧꯕꯅꯦ ꯑꯗꯒꯤ ꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯣꯏ ꯀꯩꯅꯣ ꯇꯧꯅꯦ ꯁꯨꯕꯅꯦꯕꯀꯣ ꯑꯍꯤꯡ ꯇꯤꯡꯉꯝꯃꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯆꯥꯝꯊꯣꯛꯑꯒ ꯑꯗꯩꯗꯤ ꯄꯣꯞ ꯐꯨꯔꯒ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯨꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯊꯥꯒꯅꯤ ꯀꯔꯤꯕ ꯃꯣꯏꯒꯤ ꯁ꯭ꯇꯥꯔꯁꯦ ꯀꯩꯅꯣꯁꯦ ꯆꯅꯥꯡ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯀꯥꯟꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕꯗ ꯃꯣꯏꯁꯨ ꯂꯨꯄꯥ 50 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯐꯤꯒꯤꯗ ꯗꯤꯖꯥꯏꯟ ꯁꯦꯝ ꯃꯥꯟꯅꯔꯁꯨ ꯐꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯍꯟꯊꯕꯗꯣ ꯑꯗꯨꯗꯤ 450 ꯑꯗꯥꯏ ꯑꯗꯨꯝ ꯄꯤꯌꯦ ꯁꯦꯝ ꯁꯥꯏꯖ ꯑꯣꯏꯅꯤ ꯑꯗꯨꯒ ꯐꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯍꯟꯊꯕ ꯑꯗꯨꯒ ꯃꯁꯂꯥꯏꯅꯒ ꯂꯣꯜꯂꯛꯄꯁꯨ ꯂꯩ ꯃꯣꯏꯅ ꯑꯃꯨꯛ ꯅꯥꯜꯂꯦ ꯃꯁꯂꯥꯏꯒꯤ ꯐꯤꯗꯣ ꯁꯨꯝ ꯑꯩ ꯗꯨꯀꯥꯟꯗ ꯂꯩꯍꯧꯔꯦꯀꯣ ꯃꯁꯂꯥꯏꯗꯤ ꯉꯣꯔꯣꯛ ꯉꯧꯅ ꯏꯟꯕ ꯈꯣꯠꯄ ꯌꯥꯝ ꯁꯥꯊꯤꯅ ꯃꯑꯣꯡ ꯇꯥꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯐꯤ ꯐꯅꯦꯛꯀꯤ ꯃꯇꯥꯡꯁꯤ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯐꯅꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯂꯣꯜꯂꯦꯀꯣ ꯗꯤꯖꯥꯏꯟꯁꯦ ꯂꯨꯄꯥ ꯗꯤꯖꯥꯏꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯄꯩꯁꯥꯗꯣ ꯗꯤꯖꯥꯏꯟꯁꯦ 300 ꯑꯗꯥꯏꯗꯒꯤ ꯍꯧꯔꯒ ꯄꯨꯔꯥ ꯐꯖꯅ ꯂꯣꯟꯕꯗ 700 800 ꯑꯗꯨꯐꯥꯎꯗꯪ ꯂꯧꯋꯦ ꯑꯗꯨ ꯄꯨꯔꯥ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯃꯨꯛ ꯎꯠꯂꯝꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯒ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒꯅ ꯌꯥꯝ ꯅꯥꯟꯕꯅꯦ ꯑꯗꯨꯁꯨ ꯑꯗꯣ ꯁꯤꯗꯁꯨ ꯑꯃ ꯂꯩꯕꯅꯤꯅꯦ ꯉꯁꯥꯏꯒꯤ ꯎꯔꯝꯃꯦ ꯌꯦꯡꯉꯦꯅꯦ ꯗꯕꯜ ꯂꯧꯕ ꯑꯃꯁꯨ ꯂꯩꯕꯅꯦ ꯈꯣꯏ ꯑꯅꯤ ꯐꯥꯡꯕꯒꯁꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯁꯤꯒꯨꯝꯕꯒꯁꯤ ꯂꯣꯜꯂꯤꯀꯣ ꯑꯗꯨꯝ ꯁꯦꯠ ꯊꯥꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯗꯒꯁꯨ ꯂꯣꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯇꯞꯅꯕꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣꯒꯤ ꯗꯥꯏꯔꯦꯛꯇꯔ ꯂꯥꯛꯑꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯁ ꯐꯤꯁꯤ ꯈꯤꯇꯪ ꯍꯣꯡꯇꯛ ꯇꯥꯏ ꯅꯪ ꯗꯤꯖꯥꯏꯟꯅ ꯈꯔ ꯂꯨꯝꯃꯦ ꯑꯃ ꯍꯥꯏꯔꯝꯃꯤꯕ ꯐꯤꯅ ꯈꯤꯇꯪ ꯍꯣꯡꯇꯛ ꯇꯥꯏ ꯅꯪ ꯗꯤꯖꯥꯏꯟꯅ ꯈꯔ ꯂꯨꯝꯃꯦ ꯗꯤꯖꯥꯏꯟꯅ ꯂꯨꯝꯃꯦ ꯍꯥꯏꯔꯤ ꯁꯤ ꯁꯨꯝ ꯃꯟꯊꯣꯛꯈꯤꯕ ꯄꯨꯔꯥ ꯏꯁꯇꯤ ꯇꯧꯕ ꯃꯥꯜꯂꯒ ꯆꯞ ꯇꯤꯡꯉꯦ ꯀꯃꯥꯏꯅ ꯂꯣꯜꯂꯤꯅꯣ ꯍꯪꯉꯦ ꯑꯩꯅ ꯂꯣꯟꯕ ꯅꯠꯇꯦ ꯃꯦꯆꯤꯟꯅ ꯂꯣꯟꯕꯅꯦ ꯁꯥꯏꯟꯁꯅ ꯂꯣꯟꯕꯅꯦ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩ ꯁ꯭ꯀꯨꯜ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯀꯩꯅꯣꯅꯦ ꯁꯦꯟ ꯖꯣꯁꯦꯞ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯩ ꯀꯩꯅꯣꯁꯤꯅ ꯁꯨꯝ ꯗꯤꯃꯥꯟ ꯇꯧ ꯁꯨꯝ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯦꯇꯔꯗꯒ ꯂꯣꯟꯕ ꯌꯥꯝ ꯐꯖꯕꯅꯦ ꯐꯨꯟꯕꯒ ꯂꯣꯏ ꯂꯣꯟꯕ ꯌꯥꯏ
ꯆꯠꯂꯛꯄꯗ ꯊꯛ